ꯅꯨꯄꯤ ꯑꯅꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ, ꯅꯨꯄꯥ ꯑꯃꯅ ꯐꯃꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯃꯧ ꯑꯃꯒ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯔꯦꯜꯋꯦꯗ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤ ꯑꯃꯅ ꯐꯃꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯪꯊꯕꯥꯜ ꯀꯨꯟꯖꯗ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯍꯩꯀ꯭ꯔꯨꯖꯝ ꯁꯅꯥꯇꯣꯝꯕꯤ, ꯆꯍꯤ 90, ꯃꯄꯨꯔꯣꯏꯕ ꯑꯦꯁ. ꯔꯃꯥꯅꯟꯗ ꯀꯧꯏ꯫ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯉꯁꯤ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯄꯨꯔꯝꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁꯇ ꯍꯥꯏꯕꯗꯒꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯎꯔꯦꯝꯊꯣꯡ ꯁꯥꯃꯨꯁꯪ ꯎꯀꯨꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯑꯃ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯀꯥꯒꯤ ꯐꯥꯏꯔꯦꯟꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯈꯨꯗꯛꯇ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯔꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯤꯡꯉꯣꯝꯕꯝ ꯃꯦꯔꯤꯅꯥ, ꯆꯍꯤ 23, ꯑꯄꯣꯛꯄ ꯒꯨꯉꯣ ꯃꯩꯇꯩ ꯀꯧꯏ꯫ ꯃꯍꯥꯛ ꯅꯥꯎꯔꯦꯝꯊꯣꯡ ꯁꯥꯃꯨꯁꯪ ꯎꯀꯨꯗ ꯂꯩꯕꯅꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 11:00 ꯇꯥꯕ ꯃꯇꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37ꯒꯤ ꯅ꯭ꯌꯨ ꯀꯩꯊꯦꯜꯃꯥꯟꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯉꯥꯏꯕꯨꯡ ꯈꯨꯜꯒꯤ ꯁꯉꯥꯏꯊꯦꯜ ꯄꯥꯔꯛ ꯃꯅꯥꯛꯇ ꯂꯩꯕ ꯀꯦꯝꯞ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃ ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛ ꯅꯣꯔꯊ ꯏꯁꯠ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦ ꯇ꯭ꯔꯦꯅꯦꯜ ꯍꯨꯠꯄ ꯁꯤꯟꯃꯤꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯤꯟꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯕꯦꯕꯦꯛ ꯗꯦꯕ, ꯆꯍꯤ 38, ꯑꯄꯣꯛꯄ ꯕꯤꯔꯦꯟꯗ꯭ꯔ ꯗꯦꯕ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯜꯆꯔ ꯁꯕ ꯗꯤꯚꯤꯖꯟꯅ ꯀꯣꯟꯕ ꯕꯣꯔꯈꯣꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯆꯟꯗ꯭ꯔꯅꯥꯊꯄꯨꯔꯁꯥ ꯕꯥꯎꯄꯟ ꯈꯨꯜꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫